Myanmar the base toba Kuki National Army Kna-B ni chingnabas Militants singna state asigi ngamkai lansilaktuna Kamjong district ki Tangkhul furupna khundaba mafam singda bom amadi nongmai kapsinduna landarakre yung kaya mai thakre bom mache na panbadagi miyai chalabi nupi ama sokle bom amadi nongmai kapsinduna landarakpagi thawdok asi ngasi ayuk anganba pung mari rom tabadagi Kasom Kulen Police Station na konba Namli Choro amadi Wangli da chatharakibani hairi. Thawdosi na maram oiraga mafam sing asida khutlai paiba maselgi marakta akanba mong da khut thoknari. Hauziki oina misi mina gi pau fangdri adubu nakalani gi marakta misi mina yauramba yana lay. Kna-B gi landarakpa duda Namli Tangkhul village ki ningthaugi yum yauna Khul ahum asigi yum kaya mai thaki baga loi mathakta kaithel mai thaki hairi. Yum amadi kaithel mai thaki wagi video amadi photo sing social media da uba fangli. Loinana mafamadu da khulai paiba singi marakta vom yaung akan mamong da khut thok narakpadagi. Tangkhul naga furupki kunja sing yum thadok naduna lanjenare pikliba angang amadi ahal sing yauna kunja sing na thawai hingnaba umang da chensin naduna lotnari. Hauziksu mafamaduda yum mai chakpagi mami chawna tari. कौन से